Anbada Laingak asina mamit una usinadabagi misi mina nongmagi masing hengalakpani haina MPCC gi President K Mega Chandrana Laingak tamaral sikre. Imphal East, Imphal West, amadi Kangpokpi District ki tongan mafam singda saramba bunker kunmari thugai kre nongmai manga bom manga amadi nongmai maru sing fagat kre. Miyoi amana sopcase taramathoida puduna lakpa number 4 ka konana miyoi adu singjamai kaitel fambi amadi lekai gi miyoi singna faraba matung mai thaduna mangan kre. Chief Minister College Students Rehabilitation Scheme haiba scheme ama ngasi Education Minister Thongnauzam Basantu Kumar Singhana haunabi matung ina hawdokre. Haugaksau ikai awang lekai da kuki khulai paiba singna landarakpada naha ama laikhidre manga sokle security force na handuna kuki khulai paiba ani hatkre haujiksu nomai kapnari. Rifles na Langol Game Village tagi pochai amadi miyoi khara puthokadore haiba pau tabadage maira paibi singna lambi na ngaiduna laikre. Kuki khulai paiba singna faduna pukraba matung otnairaga hatkiba miyoi anigi asiba hakchang kaubru singgi khaleb khulgi umangda phomjan kre haiba khangbadagi AR na thibagi thabak chathakre. Amadi Manipur da thokliba hingsa gi thabak asi waration puraknaba honabada US ki mateng niraklabadi soidana mateng panglagani haina US Ambassador Eric Garcetti na lauthokre. Kurumjari Mami TV ki ahanba prime time meeting tabiri basingbu taram nokjari hauzik pau sandokna pizari. Ngasi BT Rota laiba Imphal Congress Bhavanda apunba political party taragi oiba peace convention ama pangthokre. Convention aduda saruk yakiba MPCC ki President Mega Chandrana haiki tongan ba political party tarapun silaga Manipur da thokliba irang asi loishinna ba Prime Minister unaba punna Delhi chatluraga tongana national leader sing unaraga halaklaba matungda ngasigi convention asi pangthokpane. Paliba lengak asibu maral siraduna mahakna hai haujik paliba sarkar asi mathau tauribra haina hanglabasu tade una usanadabana ngasigi misi minagi masing nongmakangdana hengalakpane laibak amadi amada civil war thoklaga praja miyamna ngakadra natraga school satra singna ngakadra laibak asida laiba nongmai paiba sifai mayam kadaida chatkre haina hanglakli. Intelligence Department fail oikhibana ngasigi irang asi thokpane aibu ngakpi haina CM na haikiba wafam adu ngakpi pam thokpa marala sikiba mayam asigi daidya kanana logadabano haina wahang torakli. USA gi Ambassador Eric Garcetti na Manipur gi situation asida USA na pangba ngamba mateng oirabadi pangani hairaba fau Prime Minister na tumina election basi ikai ningai ni haike. CM Birena Amit Shah ga unaruba matamda chingi maikai ngakpigani chingi maikai di Amit Shah na tawkrani tampaki maikai di CM Birena tawkrani hairakpa asidi lakadoriba election gi road map yekpaga manare haike. Convention aduda MPCC ki President K Mega Chandra, JDU ki President KH Biren, CPI ki Secretary L Thoiren, CPIM ki Secretary KH Santa, NCP ki President S Iboyaima, AIFB ki Secretary KH Gyaneswar, AITC ki Convener TH Inauta Singh, APP ki State Coordinator TH Biswanath, SSUBT ki President T Devananda, RSP Secretary K Manoranjan, former CM CLP leader O Ibobi, former DYCM Gaikhangam, ex-MP M Nara,
ex-minister Dr. Nimai Chan Luang, ex-minister Dr. KH Loken, CPI leader L. Sotin Kumar, MP CPM gi John Britas, MP CPM gi Vikas Ranjan Bhattacharya, MP CPI gi Binoy Biswam, MP CPI gi Santosh Kumar, MP CPI gi K. Subarayan na chingbana saruk yaki. Minister N. Birena Haujik Tokliba Irang asi laksan na balakholakpa khongthangi saruk ama oina tha asigi manga dagi hauna lamdam asigi ching amadi tamgi tongan mafam singda saba bunker sing lokthokpagi khongjang ngasi suleptana chathari ngasi faubada Imphal East, Imphal West amadi Kangpokpi district ke tongan mafam singda saramba bunker kun mari lokthokre Manipur Police ki Police Control Room dagi fangba paugi matung inade Imphal East Police, Assam Rifles amadi BSF ki kangbuna Kangpokpi district ke Purum Hill Range ki akoiba mafam singda chathakiba operation da cookie miscreant singna saramba bunker tare thugai khibaga loinana Leitan Pokpi Foothill ki sarukta chathakiba operation da nongmai manga hand grenade manga amadi kapayariba nongmai maru humfutara mathoi phangle hairi Amaromda Imphal West District Police ki kangbuna Fayengi labukta taduna lairamba 51 mm ki mortar cell ama taduna lairamba dege asoi angam yauduna pokhai hankre Haujik lamdam asida thokliba irang asiga loinana state force ki kangbuna tongan mafam singda checkpoint chamaga kunmanga khangdoktuna akhanaba mawongda checksin thorang lokhalakpaga loinana miyoi chahum ka yangkhai ni thoi fagat pangam khri hairi Department of University and Higher Education Government of Manipur gi makhada Chief Minister College Students Rehabilitation Scheme haiba scheme ama ngasi Education Minister Thongnauzam Basant Kumar Singhana DIPR gi auditorium da haunabi matung inna hogdokre Education Knows No Barrier haiba theme da pangthokiba CMC SR scheme hogdokpagi thoram adu Education Minister TH Basant Kumar na phongdokhibada hogdokliba scheme asi haujik oiriba leibaki issue asina sokhalaba mahairoi singda academic session lising ani kulumdoi kunmari gi oina lyric uniform stationery item na chingbagi monetary grant pinabani haike First category na directly affected students direct students in say college students in apagi mayum tharukna displaced or relief camp laibana tragami amagi another local locality the laita asu moi gi damta aduma component manga lai aduga second category na inter college transfer facility ahanna transfer to a new college as per request, free admission for 2023-24. Aduga haiba scheme C eligible with kanano haiba only those students who are studying in any semester students of the undergraduate program of any government or government aided colleges. Government aided colleges are eligible to apply for this scheme. See this scheme. See the apply to Yagani. Lainga ka su chana riba kuki khulai paiba singna leptana nongmai amadi bom kapsindana attack chatharak paleptri ngarang nongyai matung pung amaga minute nifuram taba matamdasu su chana riba kuki khulai paiba singna Chochampur ga tainaba Bistupur district ki manung chanba Moirang Turel Mapal amadi Phagak Chau Ikhai Awang Lekai da nongmai amadi bom kapsindana landarakibani haire Thaudok aduda Kwakta Turel Mapal dagi class 12 tamliba mahairoi Mayengbam Riki chahi taranipan apokpa ibom sa kauba naha ama nongmai maruna panbadagi laikhidre Atopa miyoi mangana asokapal nangkre Security Force na handuna kapada kuki lalawbani haiba miyoi ani amasu sire haire Thaudok adugi matangda police amadi manak nakpada leiba khunja singdagi fangba paugi matung innadi kuki khulai paiba sing aduna Kwakta ward number 9 ga tainaba Konsifai khunlomdagi kuki khulai paiba singna bom amadi nongmai kapsinduna landarakhiba aduda khul adubu ngak senduna leiriba khunja sing amadi security force ki kangbuna su handuna nongmai kapkhe nongmai kapnarakba aduna maram oiraga Kwakta ward number 8 amadi 9 gi khunja singna ahingi matam adumaktada masa gi yum thadoktuna atopa safagadaba mafam singda thaidoknaba honakhi maduda laikhidraba mayengbam rikisu gari macha ama tongduna atopa mafam amada thaidoknaba lakpagi lambi oiriba
क्वाक्ता वार्ड नंबर 8 सेरिकल्चर ऑफिस मपा यौरकपगी लंबीदा नोंमैना पांदुना लेखिदबने महाकी मसादा नोंमै मरु अनि अमदी महाकना थौरिबा गाड़ी मचा अदुदा नोंमै मरु मरी पानबगी दाकफम लै हाइरे थौदोक अदु थोकले हाइबगी पाउ ताबदगी थौदोक थोकफमदा अहेनबा सिक्योरिटी फोर्स की कांगबु चंगसिलकपगा लोइनना मखा ताना माइकै अनिमक्ता अयुक पुंग 10 हेनबदा नोंमै कापनरे इकान कानादना मफम अदुमक्तदा मोइरांगदगी सीडीओ पर्सनल विद्यासोर कौबा अमसु फौगाक चाउदा मसागी अल्टो कारदा लाकपदा नोंमै कापलखि मदुदा महाकी गाड़ी दखर सोखी अदुबु असोक अपलदी याहोद्रे हाइरे थौदोक अदु थोकले हाइबदगी लमदगी मैरा पाइबी इमा कयाना क्वाक्तादा थोमजिलखि अयुक पुंग मापरोम ताबदा लंबी थतुना लैरिबा इमा इबल सिंगदा आर्मी की कांगबु अमना इमा सिंगबु गाड़ी दगी चै योट कया पुथोकलगा फुब चैबा तौबगी इमा कया असोकपल नंखि हाइरे थौदोक थोकफमदा लाखिबी इमा सिंगना मैतै असि असुमना असुम लोइखिगद्रा इंडिया लेंगाकना अमुक्तदी मित्येंग चंगबियु आर्मी सिंगनासो चुमना फु चैबदा नतना नोंमैगी मनिंगना सुखी अमदे कापके फावबा तौखि मखोइसे अखोइबु ngakpi senbinaba lakpa nati haiba wafamsing phongdokhi ngasigi kwakta ward number 9 gi laibak thiba thodokta laikhidraba moirang multipurpose higher secondary school da class 12 arts tamliba mayengbam riki meitege mahaki school gi teaching amade non teaching staff sing amade mahairoi singna awaba phongdokpaga loinana mahairoi hatpa yaningde aikoi peace pami haiba slogan kaya ga loinana wakat mifam chathaduna khongjang changsinkre मोइरांग मल्टीपर्पज हायर सेकेंडरी स्कूल की कैंपस ता पांगथोकिबा प्रोटेस्ट अदुदा माहिरुई सिंह अमदी ओजा सिंह लोइनना नन टीचिंग स्टाफ सिंहना मिनिट अनि टुमिन लेप्टुना रिकी की थवाइना मापुगी लेकोलदा इंगना चिकना लैरुना बा अवाबा फोंगदोकपगा लोइनना स्कूल की कैंपस वांगमदा वाकत मिफम अमसु फमदुना खोलाव क्यासु लाउखे माहिरोई अमना हौजिक चथरिबा इरांग असिना तुंगी युंबी ओइरकदौरिबा माहिरोई कयादा अकाइबा कया अमा पिरकपद नतना थवाई क्या पिखमनहनबा असिना खुनाई असे नोमो नोमोगी फिबम सोक्सलगलेबा असे लैंगाक असिना अथुबदा वारेशन पुरकनबा होनाबियुसु हाइके ngasi nungthil pung ani ga minute kunthra rom tarakpa matamda Imphal West District ke Singjamaida Sapon Keptara mathoida puduna lakpa number 4 sing kaithel fambi amadi laikai ki mioi singna maithaduna manghan khre hairiba number 4 sing adu yaripok bamo laikai digi haujikna lilongda laiba MD Sarukhan apokpa Abdul Salam kauba mioi amana Yamaha Dre registration number MN01A M4136 ta puduna lakpane hairiba polam sing ase hapta tamna पुदुनबा होनरंबने थौदोक अदुगा मरी लेनना माइकै अदोमगी मियोय नसो ममी टीवी की मीडिया रिपोर्टर की ममांगदा वहंग पाहोंग तौबदा हाइरिबा मियोय असिना लिलोंगदगी साजिद कौबा मियोय अमना लुपा लिसिंग मरी पीरगा हतादा लैबा मयांग मचा सुनील कौबा मियोय अमदा पीरु चो हाइदुना थिनबलाकपनी हाइखे अमदी मंगोंदगी म्यांमार की करेंसी नोट खरसु यावरमखे मखाताना थिजिनबगिदमक सिंगजामे पुलिस स्टेशन दा सिनाख्रे हाइरे ngasi ayuk angan badagi iroi semba maikai gi maira paibi singna langol game village tagi iroi semba phaudorakpa yaba ju changpham gi lambi gi akoi mama pham singda ngak sen bagi thabak chathari manak nakpada laiba khunja singdagi fangba pau gi matung inade langol game village ta hana lairamba mioi singe pochai sing yauna mioi khara Assam Rifles ki kangbuna ngak senduna atopa mafamda puthokna ba thaurang tawre haibagi pau maikai adom gi maira paibi singna fangbadagi ngak sen bagi thabak adu chathakibani haire adum oinamak hauzik faubagi oinadi pamdaba thodok amata thokpa leitri maira paibi singna iroi shemba haijin phamda punduna leire haibagi pau tabadege police kangbu su mafam aduda lakpaga loinana ngak senbagi thabak chatha bahaukhre haire हौजिक लमदम असिदा थोकलिबा इरांग असि वारेशन पुरकनबगी पांदमदा भारत लेंगाकना लौखलकपा खोंथांग अमा ओइना सुचानरिबा कुकिला लौलुप सिंगी अपुनबा बॉडी अमा ओइरिबा UPF की मिहुत सिंग अमदी चिंगमी फुरब सिंग सिंबा बॉडी अमा ओइरिबा इंडिजिनियस ट्राइबल्स लीडर्स फोरम ITLF की मिहुत सिंगा मथंग मनाव नाइना उननबा थौरांग लौखटपा हौख्रे यूनियन मिनिस्ट्री ऑफ होम अफेयर्स ना मपुंग ओइबा थौदांग लौदुना हयेंगदगी हौना दिल्ली दा मथंग मनाव ओइना उनगदौरिबा अदुगी मांगोइनना UPF अमदी ITLF की ओइबा मिफम अमसो ngasi चुचामपुर डिस्ट्रिक्ट ता पांगथोखरे हाइरे
Saknairaba social activist ama oiriba asang kasar ngarang numidang mahaki driver amadi satra amaga loinana mahaki mayum chadongkhulda halakpagi lambida AR personnel singna Murai village mapada athingba pirakre curfew pass na chingba utlabasu makhata na chatpa yaroi haiduna athingba pirakpa adubo asang kasarna khamthingna yaningdaba phongdorakle Kuki khulai paiba singna faduna pukraba matungda ot nairaga hatlaga phomjin kraba sengmaijing khunaudagi irengbam chingkhai nganba chahi kuntaruk apokpa irengbam thana amasung sagol sem ngan leiba chahi kuntra humdoi apokpa sagol sem ibo chaugi asi bahakchang Assam Rifles ki kangbuna thibagi thabak chathari haire Mami TV na fangba paugi matung inade miyoi ani adu kaubru chingsang parengi khalep khulgi umang amada halaba matung kom amada asi bahakchang animak phomjin khre haibagi pau fangbadage Assam Rifles ki kangbuna ngarangdagi ngasi fauba kaubru chingsang parengi khalep khulgi umangi akoiba mafam singda thibagi thabak chathare Operation aduda asi bahakchang sing fumlamba OIBI haina thajaba mafam khara thengnare adum oinamak tawthoktuna yengbagi thabakti chathaba leitri AR gi maikaidagi Manipur police ki kangbuda mafam aduda chatuna asi bahakchang sing fumlamba yai haina thajariba mafam sing adu tawthoktuna yengminana ba pau pikhiba leire haire adum oinamak mafam aduda Manipur police ki kangbu changsilloba matamda pamdaba thodok sing tholakpa yabagi thajaba leibana haujik faubagi oinadi changsinba leitri haire Kolkata ki khongchata lakhiba US Ambassador Eric Garcetti na ngasi Kolkata da pangthokhiba press conference amada India da thokpa thodok oirabaso hauzik Manipur da thokliba hingsa gi thabak ase waroishin puraknaba honabada US ki mateng niraklabade soidamna mateng panglagani haikre mahakna haikhi miyoiba ama oina awa ana tarakpa matamda mateng pangnaba haibase lichatne Manipur da athuba matamda ingtappa puraknabasu mahakna phongdokhe Manipur da ingtapa puraklaba matamda lamdam adugi sanmitlonda achauba mateng tauba ngamgani haike mahaki khongchat aduda West Bengal gi Governor CB Ananda Bose amasong West Bengal gi Chief Minister Chief Advisor Amit Mitraga unakhe Horticulture and Manireda gi kangbuna lanai gi oina mateng pangkhre Relief camp talariba mama mapa oiba singna taubimal khangba ulakre Manipur da leiba tongan ba department kaya da thabak tauba staff singna mateng leptana pangnarakle ngarang ngangkham Momocha Walnut Development Officer Department of Horticulture and Soil Conservation Technopol District amasong Babita Thangjam Senior Scientific Officer Manireda Anina Lanai Oina Social amadi Cultural Development Center Wangjing na sinbiduna Wangjing Kodompaupi Sports Complex manungda hangliba Relief camp ta changjafam lauduna lairiba moregi angang singi khanbiduna Horticulture amasung Manireda anigi staff singna Relief camp ta lairiba angang singi damak mompak manga amasung mon manga punna mompak tara mon tara mateng pangbirakpagi damakta mama mapa oiba singna tawbimal khangba ulakle Ziana helping groups porompa na haukiba metha gitang mari dage Manipur gi tongan ba mafam singda hangliba relief camp singda leptana chatharek liba tengbangi saruk ama oina ngasiso Kumbi Central High School Wangu Laifam Awang Primary School Wangu Laifam High School Wangu Laifam Local Voluntary Wangu Tera Awang Lekai amadi Chirel Mangjil Youth Club na tongan ba relief camp singda chatuna hidak langthak manama singi polam sing amadi angang singi sana pot sing mateng oina pangkre Loinana Giana helping groups na mating pangbagi thabak chathariba adubo relief camp singi committee singna thagatpa phongdok narakli Social scientist Danabir Laishram Nangasi More Amadi Champur dagi Lanjeraktuna Thongsu Kendragi Manung Channa Laiba Ideal Girls College Relief Camp da Changjafam Lauduna Lairiba Mioi Singbo Pugding Wakal Ingthana Lainaba Wafam Kaya Ama Haire Danabir Laishram na makhatana haikibada angang singna mama mapa laikhidre yum kai mei chakre haiduna wakal sothana lairoidabani hena dum wakal chauthokna lairik laisuda pukning changna paduna wakal nungaina laigadabani amadi thabak hena suduna hanagi punsi mareldagi hena ba honagadabani haiba wafam sing phongdokladuna pukning thawake Aroibada maru eba pa amukhana pizari
Laingak asina mamit una usinadabagi misimina nongmanongmagi masing hengalakpani haina MPCC gi President K Mega Chandrana laingak tamaral sikre. Imphal East, Imphal West amadi Kangpokpi District ki tongan-tongan mamafam singda saramba bangkak kunmari tugai kre nongmay mga bom mga amadi nongmay maru sing fagat kre. Miyoy amana sop case tara mathoida puduno lakpa number 4 ka konana miyoy adu singjamai kaitel fambi amadi lekai gi miyoy singna farba matungda mai thaduna mangan kre. Chief Minister College Students Rehabilitation Scheme haiba scheme mamanga se Education Minister Thongnauzam Basanta Kumar Singh na haunabi matung ina haudokre. Haugak chau ikhai awang leikai da koki khulai paiba singna landarak pada naha ama leikhidre manga sokle security force na handuna khulai paiba ani hatkre haujiksu nongmai kapnari. Assam Rifles na Langol Gambiles tagi pochai amadi miyoy khara puthokadore haibagi pau tabadage maira paibi singna lambida ngaiduna laikre. Koki khulai paiba singna faduna pukraba matung ot nairaga hatkiba miyoy anigi asiba hakjang kaubru singgi khaleb khulgi umangda phomjin kre haiba khangbadage AR na thibagi thabak chathakre. Amadi Manipur da thokliba hingsa gi thabak asi waroishin puraknaba honabada US ki mateng niraklabade soidana mateng panglagani haina US Ambassador Eric Garcetina lauthokre. Mami TV News Media Tabiri Basingba Mukana Kurumjari.